Indian rupees hauzik Khwaidagi Hanthaba Changda Leire 77 rupees ka $1 ga manakre. Indian rupees ki value asi lakliba matam asidasu lepa leitana hantharakhiba yai haiduna expert kaya amana phongdoknari. Masiga loina India gi forex reserve asisu adumak hantharakpadagi 600 billion gi makha yaukre. Oh my god. Oh my god. Mayam pumnamakpu anauba video update amada amukka hanna taramna uksari. Ngasidi hauzik India gi oina leiriba fibam asi amuk kharadang binasi. Ihan hanbada Indian rupees asigi value asi nongmagi adumak hantharakli hauzik aki oina US dollar amaga Indian rupees 77 ga manava fibam da leiri aduga asumna Indian rupees ki value hantharakliba asi lakliba matamsing asidasu lepa leitana adumak hantharakigani haidon expert kaya amana claim tawri. Ngasi Indian rupee gi leiriba value asi hauzik faubagi oina khwaidagi hanthaba value ni. Masiga loina hauzik asi foreign gi investors singna Indian stock market tagi makogi investment sing asi haukriba tha khara asida adumak lepa leitana laukthokpan henjilakpana hauzik India gi leiriba stock market asisu nongmagi adumak fall tawrakli. Asumna hauzik oirakliba asigi maram kaya ama leikre maru oiba khara kaman oiba maram sing yengbinasi. Hauzik Indian rupee gi value hantharakliba asigi ihan hanba maramda hauzik asi USA hairiba country asidasu makogi manungda inflation na chingba isu kaya ama leiriba asi kharadang oisu fanabagi damakta US ki leiriba Federal Reserve na makogi interest asi 50 basic point gi sangda hengat khiba masina maram oiduna US dollar gi value asi strong oirakpa masina maram oiduna India khakta nattana atopa country kaya amagi makogi leiriba currency asigi value asi hantharakpa thengnaki. Hauzik songnariba Russia amasung Ukraine gi lan asigi oiba effect su kharadi yauribani adubu overall yengba taragadi hauzik leiriba crisis asi liquidity crisis ni. India da rupee gi value hantharakliba asi US da lokalagliba khongthang aduna kaksunatte karigumba country amana makogi currency adu strong oina thamba matamda country aduna tawriba export ki chang amasung import ki chang maduda su yamna depend tawi. Country amana atopa country singdagi import tawrakliba chang adudagi hairiba country aduna export tawgibagi chang na henba tarabadi country adugi leiriba currency adugi value adu masana adumak wangkhatcharakpani. India gi oina handaki sahi asida export ki chang yamna wangkhatpa taragasu import na henbadagi handaki oina su trade deficit asi $192 billion laiki masina su maram amani. Mamang sahida laikiba trade deficit tagi hadak leiriba $192 billion asina aduki matik yamna hengat libani. Mathangdana hauzik India gi leiriba forex reserve asida lepa leitana hantharakliba asigi maram amu yengbinasi. Ihan hanbada handaki sahi 2022 asida mamangda India na lausin khiba bond sing khara singdokhiba masina su maram amadi oiri. Mathangdana RBI na hauzik India gi leiriba rupee gi value asi hantharakliba asibu kannabagi damakta forex reserve leiriba asidagi lauthokhtuna rupee kannabagi damakta khongthangsing laukhatpa hauzik rupee gi value asi aduki matik yamna hantharaklibanina masi kannabagi damakta leiriba forex reserve asi sizinathokhtuna RBI na makhatana dollar kannabagi damak honabada lakliba matam asida forex reserve asi amukka hanna hantharakpa yabagi fibamdadi leiri. Aroibada aikogi leiriba government asina makogi matik saba policy program leitaba sana apply tawdaba mismanagement masina chingba sina maram oiduna leibak asigi leiriba development gi process asida hanthaba masina su yamna chawba maram ama oina contribute tawri.